Mrs. Apabi Chahi Nifu Thare Surabi Lilok Viral Kudelebi Ima se Imphal gi Ima Kaithal ki galida lafo yolaga Laizava Street Vendor Fambi Ima Amakakni. Ima sina lafo yolaga leirikanda masak khangdabi nupi anikhak laklaga aikhogi money bag nangna khunkiwa adu piraku haiki. Maduda Ima sika makhoiga lawi laude haiba marai khara yetnaraba matungda nupi ani sina City Police kauraga City Police laklaga custody da pusilaga aduga Mrs. Apabi custody da thina fuba chaiba tawre aduga nang botu lawi high court natrabadi ising asoba haizangani yatumna thingani jail da thamgani chingba kiningai oiraba wahai wata kaya sizinaraga mara laitrabi Ima asibu masagi mara gyajanaba nafu da honaba si laibak thibani pung ani ahum chupna fuba yarba furaba matungda bag asi khulli haibagi praman ama fauba fangdabadagi thadorake Matang asida hajoninglibadi maral suglay leitaba mi amabu kanagumba kharana allegation tawraga police ta complaint tawba maral leite haiba chap chava khangdana hekta custody da pusalaga mi amabu asumna tati tawaina tawbiba nupi orivu asuk tamthina police custody da pusalaga fuwa chaiba asi ain gi wangmadani handak thogliba thodogasina ahan banate Pangal nupi singda sumaina hek fubi ba chaibiba maral bisim biba si mamang dusu kayarak thokre Pangal nupi singasina yum dagi thorak laga nongmagi chara tanana bahona riba asi upai sunglai leijatrapa macha masu singi imungi damak amadi tungi manglan gi damakta thokcharakliba nupi ngaktani masa gi pofam su leijabanate adubu Pangal nupi singaduna asigumba tongan ba miyoi singdagi makal makha kyage discrimination mayoknari Masida aikhoina ngaklibadi nupi singbu ngakpina balairiba nupi police singna asumna nupi singda onsilaga otpanaiba haibasi yamna ikainingai nemasung home department gi laibak thibani asigumba da tabada tujungningai oiraba thabak ase Imphal mayol asimaktada tholakpasi organization AMGSU ki maikaidagi akanba mayokta condemn tawemade conspire tawbada yauriba police personnel sing athuba matamda thabaktagi suspend tawba masung matik chawa ain gi oiba action lokhanaba honorable CM Babung Biren gi mafamda loop ki maikaidagi su akanba mideng changbirakani haibagi thazaba thamjari loinana victim asigi family gi awabada loop na su saruk yazari amadi makhatana sangsilakadaba thabak thorom khudingmaktasu aikhoigi loop na mating Zagani. Karigumba tuba matamda dandi pidaba taragati makal makha kya ge khongjang sangsilakani haiki. Nupi sing bungak sin binabni haina lariba asigum leba nupi oibi policing asina nupi do onsilaga hena ot nei bagi thawum chathariba lale lande haibagi langla la jen prop ama phongsu phamdana heta achum aran thidana heta nupi da sumaina awot anai chathaba ase yamna laibak thibani conspire to boda yauriba police personnel sing se athuba matamda suspend tawgadabani aduga thadok asida chenariba miyoi sing adubusu akan mamongda makoi action lokhat kadamni ain gi oiba chayak pi gadabni haibase ekoi gi all Manipur Muslim Girls Student Union gi maikai dagi phongdok sari aduga ekoi gi hojik home gi bibak su paibiriba honorable CM Babung Biren gi mafamda ekoi gi lup gi maikai dagi su akan ba midyang changchin birakani haibagi thajaba dusu thamjari